ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯗꯥꯇꯣꯟꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯗꯥꯇꯣꯟꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯕ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯍꯥꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯁꯦ ꯏꯄꯨꯔꯣꯏꯕ ꯂꯩꯇꯕꯗꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯕꯗꯤ ꯏꯄꯥꯝꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯀꯥꯏꯒꯤ ꯏꯄꯥꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯥꯁꯦ ꯌꯥꯝꯅꯁꯨ ꯀꯦ ꯑꯩ ꯂꯩ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝꯁꯨ ꯄꯨꯜꯂꯦ ꯃꯉꯣꯟꯗꯒꯤ ꯑꯩꯅꯕꯨꯗꯤ ꯆꯍꯤ ꯈꯔ ꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯗꯧꯅ ꯄꯨꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯃꯥꯁꯦ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯃꯥꯟꯅꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯏꯃꯥꯟꯅꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯑꯗꯨꯒ ꯑꯩꯁꯦ ꯆꯥꯛ ꯐꯖꯅꯁꯨ ꯆꯥꯗꯦ ꯃꯔꯝꯗꯤ ꯋꯥꯈꯜꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯊꯤꯜꯗꯒꯁꯦ ꯃꯥꯅ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯁꯦꯝꯂꯒ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯖꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯦꯟꯁꯥꯡ ꯍꯥꯎꯏ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯧꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯦ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯃꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯔꯤꯝꯇ ꯈꯜꯂꯨꯗꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯜꯂꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯃꯌꯥꯝ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯒ ꯃꯥꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯇꯥꯏꯌꯣꯟꯅꯔꯝꯂꯦ ꯃꯥꯗꯤ ꯃꯔꯧ ꯌꯥꯝꯅ ꯂꯩꯕꯤ ꯑꯣꯏꯔꯝꯃꯦ ꯊꯥ 2-3ꯃꯨꯛ ꯁꯨꯔꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯁꯦ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯁꯦ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ ꯀꯩꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯕꯥꯅꯤꯒꯤ ꯃꯤꯡꯒꯧꯁꯦ ꯅꯨꯄꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯅꯩ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯅꯪ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯣ ꯑꯩꯅ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯩꯗꯤ ꯗꯥꯇꯣꯟ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯇꯣꯟꯒꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯍꯥꯏ ꯃꯥꯅ ꯃꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯎ ꯑꯗꯨꯗ ꯑꯩꯅ ꯑꯁ ꯇꯜꯂꯦ ꯃꯥꯅ ꯅꯪ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯑꯋꯥꯕꯗꯣ ꯀꯥꯎꯅꯅꯕꯅꯦ ꯍꯥꯏꯔꯛꯑꯦ ꯃꯗꯨꯗ ꯑꯩꯅ ꯇꯜꯂꯦ ꯃꯗꯨ ꯑꯩ ꯄꯥꯝꯗꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯈ꯭ꯔꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯁꯤꯅꯦ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯅꯝꯕꯔ ꯈꯪꯗ꯭ꯔꯗꯤ ꯀꯣꯜ ꯂꯥꯛꯄꯁꯦ ꯀꯌꯥ ꯄꯥꯏꯗꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥꯁꯦ ꯇꯦꯛꯁ ꯊꯥꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯦ ꯀꯣꯜ ꯂꯥꯛꯄꯗꯣ ꯑꯩ ꯄꯥꯏꯗꯦ ꯄꯥꯏꯕ ꯇꯟꯗꯅ ꯏꯃꯥꯟꯅꯕꯤꯅ ꯇꯧꯔꯛꯄ ꯅꯠꯇꯅ ꯏꯃꯥꯟꯅꯕꯅ ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯏꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕꯒꯤꯅꯤ ꯕꯕꯥ ꯏꯃꯥꯅ ꯀꯩ ꯈꯟꯈꯤꯅꯤ ꯑꯩꯅ ꯐꯣꯟ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯈꯟꯗꯨꯅ ꯏꯊꯟꯅ ꯈꯟꯖꯕꯒꯤꯅꯤ ꯑꯩꯗꯤ ꯕꯕꯥ ꯏꯃꯥꯁꯦ ꯌꯥꯝꯅ ꯀꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ 3ꯅꯤ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯏꯅꯥꯎꯅꯨꯄꯤꯗꯤ ꯂꯩꯔꯤ ꯏꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ ꯅꯨꯄꯥꯗꯨꯗ ꯑꯩ ꯇꯦꯛꯁ ꯊꯥꯔꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯣ ꯕꯕꯥ ꯏꯃꯥ ꯂꯩ ꯍꯥꯏꯅ ꯃꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯑꯣ ꯑꯗꯨꯗꯤ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯔꯛꯑꯦ ꯑꯩ ꯉꯥꯏꯍꯥꯛ ꯇꯦꯛꯁ ꯊꯥꯅꯔꯦ ꯑꯗꯨꯕꯨ ꯑꯩ ꯇꯦꯛꯁ ꯊꯥꯅꯕꯗꯣ ꯇꯟꯕꯒꯤ ꯑꯩꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯑꯩ ꯑꯍꯤꯡꯁꯦ ꯀꯌా ꯇꯨꯝꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯊꯥꯔꯛꯑꯦ ꯃꯥꯅ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ ꯍꯪꯉꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯂꯧꯔꯒ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯥꯎꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯝ ꯈꯨꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯔꯤꯡ ꯈꯤꯡꯍꯜꯂꯦ ꯄꯥꯏꯕꯗꯤ ꯄꯥꯏꯗꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯇꯧꯔꯛꯑꯦ
Masidege aisu paikhatle. Nupasina kai ming kauge hare. Ai ming asengmado takte. Atopa ama haijile. Aina wari phajana sanabidabduda nupasa talamale adum thamkre. Aina imanabisida hai. Aigi ming asengba takidabane. Aina haiba mingdo imanabisida haikre. Sumaina nupasiga aigesa nomagi text ani hum thanare. Sak saraba kari tawri haina hanglee. Numi marini subada numidangda masa text thare. Aduga kai tawrige hare. Aina sumlai hai. Nupaduna kaidana hanglee. Maduda aidi kaim khandana isam samna dum phangdane hai. Nupaduna adudi ilake aige tumse konbi ke hare. Masidege ai sauningdana mangonda ngange. Adugumba ngangba yaba mi re isa mi usidaba tawno. Ngarangta wari sanabda ngairi. Kai wano nangna haido. Ai mauni haiduna iya yarni khalira. Maduda nupaduna masa lalena haire. Aina amuhana call tawrakano text tharakano hai. Aduga ai sauningbadagi magi number se block tawsile. WhatsApp tasu loina block thamle. Hojiki nupasigi mamanabaga imanabiduga koinaba zatni. Aduga nongalaga imanabisina nupaduna lale haibiyu hareena engonda tamle. Block amta hango haina imanabiduna kai haraklino haina engonda hange. Aina nupaduna harapado imanabisida loina tamme. Aina mangonda hai. Siguma nupasa ai hainade. Aduna magiwa engonda amuhana palakano. Ai mauni haiduna yarne habagum tawbodi ai yaroi. Madu habada imanabidusu engonda kaim haraktre. Lekaida ekoi anipun basida mina sum haire. Aisa maga imanabiduga puladi kuiroi yum pankine hanabasa sum tare. Khara amanasu maga pungano nang ningchathine hare. Aisu mina sum harabanina maga kya pundre. Masa adum aikoi dalae. Adubu ai akoi dadi chatre. Aisa disida widow pencil gi che thajanba chatle. Aikoi ge khul thangnaba mama amaga aina yumdagi thokpadi itanda aduga mama sina gari tonglaga kumlaga aina lambida gari singairaga punna tonglaga chapminabane. Thaba ma tawba haibasidabu nomatangna loisanba yaba natte. Numi humni mari ni chatle. Adubu mina ngangnabase aisu tai. Tasinade mawa laitaba chahibu pharabo mana tawrisibo hai. Chatpa horakle haina ngange. Aisa makoina ngangnabase tasinade. Nomadi makoi gisu matam lakini khalle. Noma aina dukanda chapa matamda aina disi chapada ngangna hoba nupido thengnai. Ibanisa sumwari sare. Nupiduna engonda hare. Nangsa nahasu oiri. Nupasidi koiba taba koyo aduga afaba isa yopigadaba nupadadi yum palo haina. Masida aina khome. Naha oina lukhrabi obasa yum pandradi yadro. Aina sujaraga isa sembadi yadro haina khome. Nupiduna nathanda nasa semba haisa wani. Nupa nupi punna semba pau ngamdrakansida. Maduda aina khangdreda nauna lukhabi obasa migi minong maisa yamna lange. Aigi thaba masalasu nupa koiba irang toba sapani hekta haibi. Mapuroba laina nupina nupa koibadi kananasu kem hainade. Maduda masu hoi hoi haraga makha taraktre. Aisu adum yumda halae. Asumnasum migi minong maisa marak asida ai hingli. Adubu ai laiba phaba haigadra. Aigi isa anisa school ki principal asina noma wari sase hare. Aina kai hage sarna habada sargi nupi madam sisu yaure. Mi amata silaite. Ekoi ahumsa wari sai. Sarduna hare. Mayamda aigi isagi mamingsa haijaro. Atopa ming ama oina hapsage. Wari liba taba nungainaba. Mamadi kai hotnari. Aina ai kaim tawdi sar. Hojiki oinadi mamagi mateng tawraga lay. Sasina hare. Nganbagi mama nang school sengbasa lakpa ngamgadra. Sengba haisa class singsa
वाइसी तौबने मदुदा अइना याम हरावे अइना हाय ngomgani sir adudi phare nganbagi mama nangna ngomgadaba numit ama yenglaga hekta lao na hare aina adudi sir ai hengdagi adum lake na hai madam duna ekhoina adum sengwane school gi miss amaga aishu yam harawe yumda halaga imada wari sare imana su harawna yarakle babana su aduna pharani hare ai nongan baga chatle 2022 dagi ai school asida chatle isani gi school gi phi gi aduga ben gi phi su lodre asuna chatle ai 2023 gi admission gi phi su lodre lairik ti leiri dress ti leiri haiduna laidre ai lekai gi imanabi adusu kaya punre imanabi da nupa yam koi adubu engonda di takte aina di masa nupa koi habasa khange aina monda hai nang nupa leirabani nasa su leirabani nang na sumaine tawbasa phatte ibani sa tha ama muksa punre adugi matu lansa amuk tawrakle ai suyum da leitre ima ga pokminaba idom sa khoida lei moida tha ama mu lei imung manu orasu mi gida kuina leiba habasidabu nungaite dana idom sa kaka hoinadi leiyu hai adubu imana tawraga relief camp da lei tha ama pharakle June gi date 19 da ai relief camp da lei aduga July da imanabi khurai da ma lei magi nupa leitre lekai gi imanabi sina magi asti da chalu se hare aina di chatpa ngamlaroi hausik relief camp da leibanina nang chatpa da karino ma lebi khona ai lupa tara ta orasu pige na hai asti numiki ai asida lekai gi imanabi sina call tawre aduga maso asti da chatlaro na hare jase hainaba imanabi da aduna yadre haina date 22 gi July thadane aishu aigi widow pencil da thajin bagi do yadre lao haina DC dagi call tawropodagi chatle gari shu matamdu phajana chende aina gari ngaringe matamda ekhogi khulnga patawa thawal dagi dada amana gari tharopodagi magi gari da aina khamlaga ai yaujagi da gari laktre na hai hojiki dada sa hana ekhogi datonga thabak subada khangnabane magi mamingna sana kawe masidagi da sana ga ekhoi anisa chapminare da sana na nang hanbadi kamai to bana hare aina horen gari adum lakpa ma da handoine hai da sana na magi thaba ma chaluge nangna halagana nangna hana call toro aina halagana aina hana toroge nang horen hanba pharak ta do oradi horen ibani punna hanminagra sena engonda hare masidege isu hoina hare gari phangdradi horen haragena aisu khalle da sanana isa disi pau thembi agi document khara soramle Aadhaar da leiba lekai na ama voter dana ama leiba aduga daton gi death certificate da leiba na ama oirambadagi ai semdoknaba tawre aina loidri kanda da sanana engonda call tawre loirabra haina aina khara watli hai yaragadi ayaba khai semdoknaba hotnai da sana laklaga aisha ngaibire aisu loiba yaba khai loisilaga da sanaga punna hale ekhoina halapa matamda no kanna tabadagi ngahak ekhoi anisa lambida no hamba ngai aigi document khaisu da sanagi gari gi toolbox ta hapkhre nongsu khara hangle haina ekhoi anisa hale aduga kaudana da sanagi gari da aigi document khai yaukre da sanana makhoi gi lefam yoraga makhoi gi leminaba mamanabana thabak sakki tawba matamda aigi document sing da yaurame hare habadagi da sanana engonda call tawre aduga aigi document sing da thembire ai relief camp da leminaba ina mama ga thokminaraga laure gate tholaga ngalepaga leiringai lekai gi imanabi gi nupa da laklaga engonda magi nupi da kanaga koine haina hangle
ꯑꯩꯗꯤ ꯑꯁꯦꯡꯕ ꯈꯪꯗꯕꯒꯤ ꯈꯪꯗꯦꯅ ꯍꯥꯏ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯏꯗꯣꯝꯆꯥꯗꯨꯅ ꯑꯩꯁꯦ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯊꯣꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯑꯦ ꯃꯅꯥꯎꯅꯨꯄꯤꯁꯦ ꯈꯔ ꯐꯥꯎꯋꯦ ꯋꯥꯆꯥꯎ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯆꯦꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯍꯥꯏꯔꯛꯑꯣꯅ ꯃꯗꯨꯗ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯈꯪꯗꯦ ꯅꯣꯏ ꯆꯦꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯒꯗꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯍꯥꯏꯔꯛꯑꯦ ꯑꯩꯕꯨ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝꯒ ꯑꯃꯠꯇ ꯄꯤꯗꯦ ꯃꯃꯥꯁꯨ ꯌꯥꯎꯔꯛꯑꯦ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯃꯃꯥꯕꯣꯛ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯌꯥꯎꯔꯛꯑꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯋꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯒꯤ ꯂꯩꯐꯝ ꯄꯨꯊꯣꯛꯑꯣ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯈꯪꯗꯦ ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏ ꯏꯃꯥ ꯄꯨꯂꯤꯁ ꯀꯧ ꯃꯅꯝ ꯇꯠꯂꯒ ꯈꯪꯗꯧꯅꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯒ ꯃꯥꯒꯁꯨ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯂꯥꯟ ꯍꯧꯗ꯭ꯔꯤꯀꯥꯟꯗꯒꯤ ꯄꯨꯟꯗ꯭ꯔꯦ ꯅꯣꯡꯃꯈꯛ ꯑꯁꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅꯦ ꯃꯗꯨꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯁꯇꯤꯒꯤ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯇꯥꯗꯦ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯛꯑꯦ ꯑꯩꯁꯨ ꯁꯥꯎꯗꯅ ꯀꯟꯊꯣꯛꯑꯒ ꯅꯣꯏꯒꯤ ꯅꯆꯦ ꯅꯆꯥꯗꯣ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯇꯥꯏꯅꯅꯨ ꯍꯥꯏ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯨꯒꯦ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯣꯠ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯀꯅꯥꯅꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯈꯣꯟ ꯈꯔ ꯀꯟꯕꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯩ ꯄꯨꯅꯕ ꯃꯈꯣꯏꯅ ꯇꯧꯔꯛꯑꯦ ꯂꯩꯔꯤꯕ ꯏꯅꯦ ꯏꯗꯣꯝꯆꯥꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯂꯩꯍꯧꯔꯦ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯍꯥꯏꯔꯝꯃꯦ ꯏꯆꯥꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯂꯣꯏ ꯍꯥꯏꯅ ꯑꯩꯁꯨ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯁꯥꯎꯅ ꯈꯨꯝꯃꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯈꯩꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯅꯪ ꯂꯥꯟꯗꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯏꯅꯦ ꯑꯃꯅꯁꯨ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏ ꯑꯌꯨꯛ ꯃꯇꯩ ꯃꯅꯥꯎ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯏꯃꯥꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯔꯦ ꯏꯃꯥꯁꯨ ꯁꯥꯎꯔꯦ ꯋꯥꯔꯤꯁꯦ ꯕꯕꯥꯁꯨ ꯇꯥꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯟꯁꯤꯡꯗ ꯇꯥꯛꯑꯝꯃꯦ ꯑꯗꯨꯗꯒꯤ ꯋꯥꯁꯦ ꯈꯨꯜ ꯂꯣꯏꯅ ꯈꯪꯂꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯀꯀꯥ ꯕꯥꯆꯧ ꯂꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ ꯃꯈꯣꯏꯗꯤ ꯃꯤ ꯐꯠꯇꯕꯅꯤꯅ ꯂꯝꯕꯤꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯈꯔ ꯆꯠꯄꯗꯣ ꯆꯠꯇ꯭ꯔꯦ ꯏꯃꯥꯅ ꯑꯣꯏꯅ ꯆꯠꯂꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯂꯛꯑꯦ ꯅꯨꯃꯤꯠ 4ꯅꯤ ꯃꯥꯡꯂꯨꯔꯒ ꯐꯪꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤ ꯐꯖꯅ ꯈꯪꯅꯔꯦ ꯈꯨꯜ ꯉꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯋꯥꯔꯤ ꯁꯥꯔꯦ ꯍꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤꯕꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯍꯥꯏꯕꯒꯤ ꯐꯨꯔꯦ ꯍꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯒ ꯊꯦꯡꯅꯩ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯐꯖꯅꯗꯤ ꯈꯨꯝꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯂꯧꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ ꯑꯩꯅ ꯈꯜꯂꯦ ꯅꯣꯏꯁꯨ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯕ ꯃꯤꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯕꯗꯅꯥꯝ ꯍꯦꯛꯇ ꯄꯤꯕ ꯅꯣꯏꯁꯨ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯗꯥ ꯁꯅꯥꯁꯨ ꯃꯥꯒꯤꯁꯨ ꯃꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯒ ꯆꯠꯍꯟꯕꯅꯦ ꯍꯥꯏ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕꯗꯣ ꯂꯣꯏ ꯈꯪꯅꯔꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥ ꯑꯃꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣꯅ ꯃꯗꯨꯗ ꯑꯩꯅ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯣ ꯂꯩꯇꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯔꯝꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯅꯪꯗꯤ ꯑꯋꯥꯕꯒ ꯑꯃꯠꯇ ꯂꯩꯔꯝꯂꯦ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯍꯥꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯄꯨꯔꯣꯏꯕ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯕꯅꯦ ꯁꯃꯟ ꯈꯥꯕꯤꯗꯕ ꯏꯪꯈꯣꯜꯕꯨ ꯃꯄꯨ ꯄꯥꯜꯂꯤ ꯍꯥꯏꯅꯕ꯭ꯔꯥ ꯀꯅꯥꯅꯁꯨ ꯃꯗꯨꯗ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯠꯇ ꯊꯧꯑꯣꯏꯗꯕꯅꯦ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝ ꯆꯟꯅ ꯍꯥꯏꯔꯒꯦ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯅꯠꯆꯗꯦ ꯆꯟꯅ ꯍꯥꯏ ꯅꯨꯄꯥ ꯑꯃ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯃ ꯁꯦꯝꯂꯛꯑꯣ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯪꯒꯤꯗꯤ ꯅꯨꯄꯥꯕꯨ ꯂꯩꯇ꯭ꯔꯤꯕ ꯑꯩꯒꯤ ꯐꯥꯎ ꯐꯪꯗ꯭ꯔꯤ ꯅꯪ ꯑꯣꯏꯅ ꯑꯩꯒꯤ ꯑꯍꯥꯡꯕꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯦ
ꯁꯦꯜ ꯑꯃ ꯐꯥꯎ ꯊꯣꯛꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯦ ꯕꯕꯥ ꯏꯃꯥꯁꯨ ꯂꯥꯟ ꯉꯥꯛꯂꯤ ꯂꯥꯟꯐꯝꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯑꯩꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯦꯛ ꯑꯣꯏꯔꯒ ꯅꯨꯄꯥ ꯀꯣꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯆꯥꯕꯒꯨꯝ ꯁꯦꯠꯄꯒꯨꯝ ꯁꯦꯠꯅꯤꯡꯉꯦ ꯆꯥꯅꯤꯡꯉꯦ ꯏꯆꯥꯕꯨ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅ ꯈꯔ ꯃꯆꯨ ꯊꯣꯛꯄ ꯑꯉꯥꯡꯕ ꯑꯁꯪꯕ ꯁꯦꯠꯂꯨꯔꯗꯤ ꯅꯣꯛꯅꯗꯣꯏꯒꯤ ꯍꯦꯛꯇ ꯇꯧꯏ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯤꯒꯅꯨ ꯐꯠꯇꯕ ꯋꯥꯍꯩ ꯀꯔꯦꯝꯅꯕꯒꯤ ꯃꯍꯨꯠ ꯊꯧꯅꯥ ꯂꯩꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯌꯨ ꯃꯁꯤꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯑꯣꯏꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ